ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯖꯔꯒꯦ ꯃꯌꯥꯝ. ꯆꯅꯝ ꯈꯔ ꯍꯥꯞꯆꯤꯟꯕꯤꯔꯣ. ꯊꯨꯝ ꯈꯔ ꯍꯥꯞꯄꯤꯔꯣ. ꯊꯥꯎ ꯑꯍꯤꯡꯕꯗꯣ ꯈꯔ ꯍꯩꯖꯤꯟꯕꯤꯔꯣ. ꯊꯣꯡꯕ ꯂꯣꯏꯖꯔꯦ ꯃꯌꯥꯝ. ꯍꯦꯜꯂꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜꯗ ꯇ꯭ꯔꯥꯏꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝ. ꯀꯨꯏꯔ ꯃꯇꯨꯡꯗ ꯉꯁꯤ ꯚ꯭ꯂꯣꯛ ꯑꯃ ꯄꯨꯔ ꯂꯥꯛꯆꯔꯦ ꯃꯌꯥꯝ. ꯑꯩ ꯍꯟꯗꯛꯇꯤ ꯈꯔꯅꯤ ꯁꯦꯝꯕ ꯅꯪꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ. ꯆꯂꯥꯛ ꯑꯃ ꯂꯩꯖꯔꯦ, ꯁꯤꯡꯖꯨ ꯑꯃ, ꯁꯤꯅ ꯃꯇꯣꯟ ꯀꯣꯠꯂ ꯆꯥꯗꯣꯏꯅꯤ ꯃꯌꯥꯝ. ꯉꯥ ꯊꯣꯡꯕ ꯑꯃꯒ ꯂꯦꯕꯨ ꯑꯃꯒ ꯃꯌꯥꯝ. ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ. ꯑꯍꯥꯟꯕꯩ ꯆꯥꯛꯈꯨꯝꯁꯦ ꯃꯌꯥꯝ ꯌꯦꯡꯖꯔꯛꯀꯦ. ꯉꯥꯁꯤꯃꯁꯨ ꯍꯥꯞꯆꯔꯒꯦ. ꯑꯍꯥꯟꯕꯩ ꯆꯥꯛꯈꯨꯝꯁꯦ ꯃꯌꯥꯝ ꯌꯦꯡꯖꯔꯛꯀꯦ. ꯍꯥꯎꯔꯦ ꯏꯟꯖꯥꯡꯁꯦ. Matondo yam hảo ấy. Đi thay đổi như nào? Next video đó sẽ là cái nam cái người hình đoàn cái bác sĩ mềm được sẽ là cái
영어실 인장 되면 잡나 그 잡자매